पाउसे द यमफम ओइबा मरोइबा पाउ खराब दे तौजरे Maheiroisingna Khongjang chngsinkhre थाजिगी तरा द थोखिबा चुपनागी सही तरा गा मथोइ खक्ता ngairi बेद पिमसा अमाबो TPPL कंपनी दे थबक तौबा मपाल लमदगे लाखवा मिटोप मियानचा अमन ऑन ड्यूटी MSPCL थाब अंगोबा मसुगी बोलेरो अमदा हाबजिंदुन ओद नैखिबा थौ Maheiroi लुप तरुक एमसु MSF देसाम KSA सुक NMs na akan mamung de kandem tawraduna tawdogasi da mapungoina hakting na chenari Rupes Kumar Singh sahi kun gamanga suraba Mioi ase athubada charge thagatuna chapchaba hakpa serak pi kadabani aiduna Khongjang chngsinkhre Maheiroi lup taru ki thomi sinanga si kwa kaithil thoksum leke to wakan mi pham duna Khongjang chngsinkhe wagan mi pham adu da saruk yakiba MSU headquarter ki assistant secretary nongpokan bi pawnam na hai thawdok asida chenari ba Mioi singasi chapchaba well chatadura hakpa jerak pi riba phawba makhadana Khongjang chngsinkhre ba sem saraga leire Amarobda ngarang naga mapal dagi angang nupi masa ama mangkipa asiga marai leidana thawdok asida chenari ba Mioi sing asisu atuba matamda phagatuna chapchaba serak pi gadabane mapal lamdagi lakliba mitop sing asi ningthina verification tawgadabani anasu mahana phangdoke wagan mifam aduda Manipuri rupi sing bo handana yengba yaroi angang lalon bagi wakal khudkta thadokadabane nubi angang sing bo sanapu gum khanba yaroi woktaba lamchat naitaba mitop sing Manipur da leiba yaroi angang lalon ba kangbu jerak view habana sing ba play card sing sinake nakal amarom da tare chupa UGC Pay Emplimentation order khudkta thokadabane State Cabinet na warep laukhraga order thoktaduna leiriba tare chuba UGC Pay Emplimentation order khudkta thokadabane aina all Manipur College Teachers Association amaktan appeal tawragle Haukiba Jun kulumdoida amaktage extended executive committee ki mifam ama online da pangthok juna hauji Waza sing da tare suba UGC Pay Emplimentation tawnara bagi order thok taduna lairiba amade haujik chathariba college sing online class ki matang da kupna khanna nainake online meeting aduna state cabinet ki warip care laura bagi tungda amakta amade atai stakeholder sing ka loinana Manipur government ki MOU ama hokiba March taruk lisingani kun mathoida sahi tawnake si minister jauna mifam dugi MOU dagi pesista Exexta thaduma ki kuntareta state cabinet na hanagi warip sing review tawduna July lisingani kun mathoidagi tha gi talapta jauna ba warip laukibane Pandemic COVID-19 ki ani subu web na lebak miyam ba awapa saithing pirakpada ojage agi punchi mangkiba amadi lebak miyam gi amadi government gi awapada amhakta na sarugari mifamata pandemic na maram oraga academic career mangba yabagi akiba leiduna oja sing na Maheiroising singi karigumba khara du orbasum nen kana online gi khutang da class tawri base amhakta na pungni thawatke loinana warip ki matung ina makal tarakpada su mapung phana sa thabina na ba unit college sing da ngasi ai base thakre haire Mifamaduna lepkiba warip ki matungi na ngasi se minister da ai base pisinduna lagliba July tara fawbugi manungda order thoktuna college waja singda tare suba UGC Pay skills implement tawgadabani aina daksin ki aire makha tarakba atopa pau amadana India ki ahanba indigenous aircraft carrier matang chahida commission tawragane defense minister India ki ahanba indigenous aircraft carrier IAC matang chahida Commission tawragani hena Defense Minister Rajnath Singh ngasi phongdokre Kosin Safier Limited ta satuna aircraft carrier asi saba ki thabak yang silaba matong Rajnath hai ke masi India ki saktok sani ngai ni amasung Atmanirbhar Bharat ke bayaklar ba khudam mane Indigenous aircraft carrier asi saba ki thabak hak thengna yengsin ba phangbada mak thoidok na dungai ba pogi ana Defense Minister na phongdokhe mang hai ke lebak asi gi an ba IAC asi mathang sahi lisingani kunithoi da commission tawragani IAC asi mathang sahi da commission tawgudariba asi India na ningtamba sahi humpudrama nga mapung pharakpada utpamatik chaba ikai khumnaba ama oiragani anasmana makhatana phangdoke mang hai gi aircraft carrier asi option balibak asi gi ngaksen bagi lamda tawba ngamba sakti hengalalagane Indian Navy gi matungina commission tawruba matamda lebak asi gi ahanba indigenous aircraft carrier asi INS Vikrant haina maming thongane sanabagi pau amada Tokyo Olympic Games 2020 saruk yagdaba Sannaroisingda Yaifa Manggal pirklil Saliba sahi asigi July kulumdoi ki August Nepal phoba Japan gi Tokyo ta pangtokadoriba kuntragani thoi suba Summer Olympic Games ta India gi mot chindura saruk yaruna ba tongan ba masana sing da Manipur dagi aukiba Sannaroisingda khalakpada maikai kya dagi Yaifa Manggal pina ragle
Manipur gi lehaudagi hokiba kuntraga nithoi suba Summer Olympic Games lisingani kun gidabak sem sakra pasingde nupagi hoki da sanglapam Nilkanta Sharma nupi gi hoki da pukrambam Susila Chano nupi gi keji yang hepa gi boxing de MC Mary Kom nupi gi keji nifunipan makagi judo da likmabam Susila Devi amri nupi gi keji yang hepa gi kanglup gi weightlifting da saikhom Mirabai Chanu ne Nupagi hoki da SS Nilkanta Sharma amri nupi gi hoki da B Susila Chanu khalapda Youth Affairs and Sports Department gi hoki coach oirambada gi pothakrabaji Topi Sharma TS Broden Singh NG Motilan Singh amadi KS Pre Kumar na Sanaroi ani Yaifa Manggal piraduna hena afaba performance piduna Manipur gi danatana nation asigi mingchat purak ngamba oirasano haina Yaifa Manggal piragle Hayangang Kendra Sporting Union khabam lamkhaina su Manipur dagi Sanaroi bangana kuntraga ni choi suba Summer Olympic Games 2020 da saruk yaga thoriba asida India ki mai pakna ba madi iramda Manipur gi mingchat purak na ba isor ki mafumda Yaifa thawjal nikhre Amarom da Union asina kon ba mafumda pokiba nupagi hoki team da yauriba kontha haluptagi sanglapam Nilkanta Sharma loinana judo gi keji marfunipan makagi kanglupta saruk yaruga dabi aingang mai likai da pokiba Likmabam Susila Chanu ani na yaurokpada nungaiba phangtokbaga loinana Tekta kaidana saruk yaduna mingchat purakpa oirasun aina isor ki mafumda thawni ragle Hoki Manipur nasu kuntraga nithoi suba Summer Olympic Games 2020 da saruk yaga doriba Manipur da gi hoki ba Sannaroisingda mangada Yaifa Manggal pirakle India gi nupagi hoki team da jawga doriba IS Nilkanta Sharma Manipur da gi thokiba Olympian manga suba hoki Sannaroisingda ne 1984 gi Los Angeles da goalkeeper oina pe Nilakambal 1988 da Seoul Olympic da KSS thoiba lisingani taraga tarukta ke singlin sina amade KS Kothajit Olympic Games da jawba ngamkhre loinana nupi gi aniruk sub oina Olympic da saruk yaribi P Susila Chanu ne lisingani taraga tarukta Brazil da pangthokton Olympic da TS Anurada Chanu amade P Susila saruk yakibane loinana judo da saruk jaruga doribe likmabam Susila Devi anirak subu oina Olympic da saruk jaruga doribe boxer MC Mary Kom amade nupi gi weightlifting da anirak subu oina saruk jaruga doriba S Mirabai Chanu da Yaifa Manggal piraduna lamda masigi lehaudagi horakiba Sanaroi bangana chawkhraba malem gi ani suba mising yamba lebak asigi mot chinduna saruk yaga doriba asida asoi angam yaudana Manipur gi danatana Leiba asigi mingchat purakpa oirasano aina thamlagle Sanaroi banga asibu tekta kaidana heda phaba performance piduna malem gi miyam da saktak pangamna naba isor gi mafam da thawni ragle makha tarakpa atopa pau amadana Singhapur chatkadaba pot puba Jahajda Mei Chakkhre Chemicals tol camrom puba cargo jahaj ama Sri Lanka ki maru abi hidang pampanak tatha amrom mai sak laga lukhiba sayul amagi matungda Indian Ocean da Singapur tamna satkhigadaba pot puba jahaj amada Mei Chakkhre aina Sri Lankan Navy iraino bita phangdokhre Navy ki wangak loi Indica de Sylvan ai Leveria ki firal thet pa MSC Machine Jahaj adu Singapore gidam jun kungani toy da Colombo hidangpam thadokhi amsu island asigi International Maritime Borders ki mapanda Mei Chakhe manhai Jahaj adu da irai numit ke angan bada Mei Chakkhre adu da Navy da khangan khre amasung Jahaj adu aujisu Sri Lanka joksin ba amsu rescue tawi ya ba jaga gi mun challaga leiribana makoina response ngaire West Bengal da CM Mamata Banerjee amadi Governor Jagdip Dhankar ani gi mrkta nungianadaba Henggatlakli West Bengal ki Minister Mamata Banerjee amasung state asigi Governor Jagdip Dhankar ani gi mrkta mamangdagi lerakhiba rajniti gi malum adu haujikti hena baka phonglakduna fibam runa Leikhidre handak West Bengal Assembly Mikal da Trinamool Congress na yamna chawna maifa ki ba Minister Mamata state adu makhatana power pairakpadagi TM Sina Governor Jagdip Dhankar puma from Lathon Bayamna Kana Honari Aire. Sayasi July ani dagi Hogodur state adugi Assembly session the Trinamool Congress na Waripa Malaudan issue asi West Bengal gi Assembly Speaker Biman Banerjee da Pokana na Pathorang Taure. Si Minister Amadi Governor ki Mrkta Leiner Liban Huaina da bagi Thong Sing asi Hadakta. Mamata Banerjee issue asi matang da state adugi Assembly Speaker ka unaduna wafum kya khana ki ba adu dagi mek sena khangnarak pani aire. Jailda Leiba Akhil Gogoi Masanariba Mamaga Unaba Yankre Jailda Leiba Sefsagargi MLA Amasung Raijul Dalkilusing ba Akhil Gogoi Irainumita National Investigation Agency NIA ki court na Zorata Masanadu Leiba Hakimama Unanabaki Ayaba Pikre Reporter ki matungina NIA ko na Akhil Gogoi da Imayum da Satuna Mama Unanabaki Namitni ki matam Pikre Masigi Mamang Hoki Palaba Kupanumita Akhil Gogoi bo NIA court na
sabuwa police ta register tawkiba case amaga mari lenen mara leidre ana lauthokibane akhil gi okil na phangdor bagi matung ina sanmari police station da register tawkiba akhil gogoi gi atopa case amagi hearing hauzik makata na chathare advocate krishna gogoi na hai raijor dal gi president asigi mayok da case ani register tawke ke amana sabuwa police station da register tawkibani aduga atopa case amana sanmari police station da register tawkibane NI Kodna UAPA gi makada register tawba ahanba case aduga mari lainana Gogoi ga loinana Jagjit Gohain amasong Bhupen Gogoi po equit tawkibane nabi masa ama kidnap tawbada senaba mari fare Nagaamfal Kangjabi lerak-tagi sahi taraga humdoi khak tangari pinapi masa ama saliba tha asi kulhumdoi gi nobit jungba matungpung ahumrom tabada kidnap tawdana pukibada senaba mioi mari ngasi Imphal police na fare Tawdogadu da maru aina senabani haiba luker mamaglaikaidagi kumari khoisnam Rebecca sahi taraga mapan apopa KS Benoi ngasi ayupung mari rom tabada mayumdagi phapangamke Tawdogadu da senaba TBS Jupiter scooter number thadaba amus laukale Mal haidorakpadagi kidnap tawkiba nupi masa adu konthaujam mamaglaikaida leiba jum amadagi kanpangamke nupi masa aduna leramba jum aduragi Sumitra haisnam sahi kun apopa saitabarda amasung Jagdish haisnam sahi kun gamapan apopa saitabarda phare Makhatara wahang pang tawbada haidorakpadagi saubam tiles na sahi taraga mapan apok paranjit salam mamaglaikaidagi ayupung nipan makharum tabada fakatke kanbangam lakraba nupi masa adu rimski forensic doctor amana medical examination chathram matung JJB da puthokre aduga faraba miosing aduna Imphal West ki CJM court puthoklaba matung namit manga rimal lauthakre BJP national president JP Nadana Sharda Devi bo BJP Manipur Pradesh ki president haplagle Srimati Sharda Devi bo BJP Manipur Pradesh ki president oina Youkhre BJP ke national president JP Nadda Sharda Devi bo state president oina haplakibane Magna BJP ki president oibasina pilakta ahan boire mago BJP ki president haplakpada harau temna opoi thauramama nitaivat chuthekta liba BJP office ta bangtokre thauramashida Sharda na Pongdok ladra mahak asi lising amagasa permarfudra mangada political party singi mrkta nupi sing yaudrapati thabak mangda sangsin dana mangjin thabak ngamloi aiba wakhalonda mahak lising amagasa permarfudra mangada IMC 1/7 da election kakhe madugi matung lising amagasa permarfudra thrita BJP ki national secretary amadi mahila morcha gi maruiba thaupu ba kya oirakhe masida natna state ki secretary administration oirakhe lakada election ki mathang ta pongdok ladra mahak na hai Leikhidre hanagi president professor tiken gi makha mahak VP oina thabak torokpa matamda lakada election da 40+ target tawe madu sungsoi chodun oina na strategy mayam khonaragane tongan ba political party singi marakta BJP na tan pi singbo awang ba thak ta thangat pinaba laiti haraduna mahak loina party gi hanalu singbo oiramba singkyaga mahak loina tongan ba strategy mayam khonaragane haige Makha tarakpa atopa pau amadana UCM gi nauna thaupu gudaba sing wasak lokre United Committee Manipur UCM gi lising ani kunma thoi kunmari ki nauna thaupu gudaba Santran Committee ki member sing kasi nongthil ponga mata badal amsal da leiba masigi head office da law thokre nauna thaupu gudaba sing adude president Joy Chandra Konthaujam IPSA General Secretary ngangum Deva Maitai NIPCO Secretary Organization Hakpam Santa Akomplo Secretary Finance Nongmaithem Jiban NIPCO Secretary IVR Lashemba Lamava Pandam Secretary Women Affairs RK Radhesna Amkil Secretary Account Laimem Inaubi IPSA Secretary External Affairs Kanghabam Iboyai Madebi Ibiyai Madebi Amkil Secretary SRD RK Mangisna UPF Yaunam Yoi Kunmanga Khankre Aina Prodem President UCM Sunil Karam ki Cherolamana Aire Makha tarakpa atopa pau amadana Karda taklam bada chenaba fare Thasi ki kunmanga ki ayupung nipan minit jangkai mangaram tabada Imphal Police Station ki manung janba Kaisampat junction da cycle thautuna charamba ahlama masak khangogdaba car amana thomdun Leikhidre chenaba car amadi mapu phare City Police Station lokotpa FIR case amagi makhada thijinbada masak khanglaba car mapu adu Khongjang Hazari Leikaidagi Yambem Yusito sahi kunthraga humdoi apokpa N.Biren Beren kawe Karadugi number na DL2CAZ0723 Karna thombada ki soktuna remsos tanda laikanaba ngamtanda Leikhidre atuki maming L Ibo pisak sing sahi marfum dai suraba Mioi Kaisampat hodam lairak tagani aire
Baraga sida housing haki pamang da phangki ba pau amada Manipur da ngasi COVID-19 na mioi changa humpuga mathoi positive oiba thengnakhre laisida sida mioi tara mangana Leikhidre Leikhidaba makhoi tara manga asi tharaga Manipur ge Sikhiba apunba masing lisik amaga chama sukna nipan Youkhre makha tarakba atopa pau amada so pot Leiba yonbasing vaccine certificate paihnnaba hukum thoknaraba sem sare CM Chief Minister N.Biren Heikhre COVID-19 ki anisuba web asi yenglaga miyamna vaccine kapthoknaraba pandamda Leingana satarapa mass vaccination drive ama oina lenga ki employee khudingmak amade pot joliba pot leibasing vaccine kapkhibagi certificate choitna painanaba hukum thoknaraba thorang leire wafam masing asi Chief Minister Secretariat mangangi lambida ADC taruki anisuba phase oina ambulance nipan tribal affairs and health minister Bungsagil palte amade ADC ki member singyauna ambulance konsinabagi thoramda Chief Minister da phongdokhibane Aroiba content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bo punama pathagachari channel asin hadomda kanarbadi subscribe tobi reverse subscribe tobi romoloina like and share tobi so kawri gutu punama po amukana thagachari